Good evening, mayam ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯔꯥꯖꯥꯠ ꯈꯥꯟ ꯅꯦꯛꯁ ꯃꯅꯤ ꯐꯦꯃꯤꯂꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯦꯛꯁ ꯃꯅꯤꯗꯒꯤ ꯔꯤꯆꯥꯔꯖ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯤ ꯔꯤꯆꯥꯔꯖ ꯊꯥꯕꯁꯤꯗ ꯆꯪꯕꯤꯔꯅꯤ꯫ ꯆꯪꯕꯤꯔꯒ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯒꯦ, ꯔꯤꯆꯥꯔꯖꯁꯤꯗ ꯑꯣꯄꯟ ꯇꯧꯔꯒꯦ꯫ ꯑꯣꯄꯟ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯑꯍꯥꯟꯕꯗ ꯁꯤꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖꯅꯤ, ꯁꯤꯅ ꯇꯤꯚꯤ ꯔꯤꯆꯥꯔꯖ ꯂꯣꯏꯅ ꯀꯥꯞꯄ ꯌꯥꯎꯔꯦ꯫ ꯑꯇꯩ ꯃꯩꯒꯤ ꯕꯤꯜ ꯀꯔꯤ ꯂꯣꯏꯅ ꯀꯥꯞꯄ ꯌꯥꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯒꯗꯧꯔꯤꯁꯤꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯃꯒꯦ ꯑꯍꯥꯟꯕꯗ꯫ ꯅꯝꯕꯔ ꯅꯝꯃꯦ, ꯑꯗꯨꯒ ꯑꯣꯄꯔꯦꯇꯔꯁꯤ ꯁꯦꯂꯦꯛ ꯇꯧꯔꯅꯤ꯫ ꯑꯣꯄꯔꯦꯇꯔ ꯁꯦꯂꯦꯛꯁꯦ ꯔꯤꯂꯥꯌꯟꯁ ꯖꯤꯑꯣꯁꯤꯗ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯁꯦꯂꯦꯛ ꯁꯥꯔꯀꯜꯁꯤꯅ ꯅꯣꯔꯠ ꯏꯁ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯑꯦꯃꯥꯎꯟ, ꯁꯤ ꯕ꯭ꯔꯥꯎꯖꯔ ꯄ꯭ꯂꯥꯟꯁꯤꯅ ꯑꯩꯅ ꯈꯪꯗ꯭ꯔꯒꯗꯤ ꯁꯤ ꯕ꯭ꯔꯥꯎꯖꯔ ꯄ꯭ꯂꯥꯟꯁꯤꯗ ꯆꯪꯕꯤꯔꯒ ꯌꯦꯡꯕ ꯌꯥꯔꯅꯤ ꯀꯌꯥꯒꯤ ꯂꯩꯕꯅꯣꯅ꯫ ꯆꯪꯉꯦ꯫ ꯁꯤꯅ ꯗꯥꯇꯥ ꯄꯦꯛꯅꯤ, ꯁꯤꯅ ꯗꯥꯇꯥ ꯄꯦꯛ꯫ ꯁꯤꯒꯤ ꯅ꯭ꯌꯨ ꯑꯣꯜ ꯏꯟ ꯋꯥꯟꯁꯤꯗ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯁꯤꯗ ꯀꯌꯥꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯅꯣꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯅꯤ꯫ ꯑꯩꯅ ꯁꯤ ꯇꯧꯖꯒꯗꯧꯔꯤꯁꯤ 149ꯒꯤꯅꯤ꯫ 149 ꯁꯤ 1 GB ꯗꯥꯇꯥ ꯄꯔ ꯗꯦꯗ ꯑꯟꯂꯤꯃꯤꯠ ꯀꯣꯜ, ꯖꯣꯟ ꯅꯝꯕꯔ ꯂꯦꯟꯂꯥꯏꯟ 300 ꯃꯤꯅꯠ ꯐꯪꯉꯦ꯫ ꯑꯗꯨꯒ SMS ꯄꯔ ꯗꯦ 24 ꯗꯦꯖꯅꯤ꯫ ꯑꯩ ꯁꯤ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯣꯁꯤꯠ ꯇꯨ ꯔꯤꯆꯥꯔꯖꯁꯤꯗ ꯆꯪꯕꯤꯔꯅꯤ꯫ ꯆꯪꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯋꯥꯔꯗ ꯗꯤꯁꯀꯥꯎꯟꯠ ꯄꯣꯏꯟꯠꯁꯤꯗ ꯁꯦꯂꯦꯛ ꯇꯧꯕꯤꯔꯅꯤ꯫ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯣꯁꯤꯠ ꯇꯨ ꯄꯦꯃꯦꯟꯠ ꯆꯪꯕꯤꯔꯅꯤ꯫ 149ꯒꯤ ꯀꯩꯗꯧꯕꯁꯤꯗ ꯔꯤꯆꯥꯔꯖ ꯇꯧꯕꯁꯤꯗ ꯔꯤꯋꯥꯔꯗ ꯄꯣꯏꯟꯠꯇ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯁꯤ 1.49 ꯄꯩꯁꯥꯅꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯁꯤ꯫ ꯑꯗꯨꯗꯨꯒ ꯑꯩ ꯋꯥꯂꯦꯠꯇꯒꯤ 147.51 ꯄꯩꯁꯥꯅꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯁꯤ꯫ ꯁꯤꯗ ꯄ꯭ꯔꯣꯁꯤꯠ ꯇꯨ ꯄꯦꯃꯦꯟꯠꯁꯤꯗ ꯁꯦꯂꯦꯛ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯑꯥꯗꯔ ꯁꯝꯃꯔꯤ ꯍꯥꯏꯔꯁꯤꯗ ꯁꯤ ꯆꯠꯂꯤꯉꯩꯁꯤꯗ ꯍꯟꯕꯤꯕ ꯌꯥꯗꯦ, ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤ ꯍꯧꯖꯤꯛ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ꯫ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ 149ꯒꯤ꯫ ꯑꯗꯨ ꯕꯦꯛ ꯍꯟꯕꯤꯔꯒꯦ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯀꯦꯁꯕꯦꯛ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ 149 ꯔꯤꯆꯥꯔꯖ ꯑꯃꯨꯛ ꯇꯧꯕꯗ꯫ ꯋꯥꯂꯦꯠꯇ ꯆꯪꯉꯒ ꯌꯦꯡꯉꯁꯤ꯫ ꯋꯥꯂꯦꯠꯇ ꯆꯪꯉꯒꯦ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, 140ꯒ 9ꯒꯤ ꯔꯤꯆꯥꯔꯖ ꯇꯧꯕꯗ ꯂꯨꯄꯥ 2ꯒ ꯄꯩꯁꯥ 995 ꯑꯃ ꯀꯦꯁꯕꯦꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯒ 147.910 ꯁꯤ ꯄꯩꯁꯥꯁꯤꯅꯤ ꯍꯧꯖꯤꯛ ꯆꯠꯆꯈ꯭ꯔꯤꯁꯦ ꯋꯥꯂꯦꯠꯇꯒꯤ꯫ ꯂꯩꯇꯦ꯫ ꯄꯨꯟꯅ ꯀꯦꯁꯕꯦꯛ ꯂꯨꯄꯥ 4.5 ꯀꯦꯁꯕꯦꯛ ꯐꯪꯉꯤꯕꯁꯤ
ꯍꯥꯏꯔꯤꯕ ꯅꯦꯛꯁ ꯃꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯕꯨ ꯖꯣꯏꯟ ꯇꯧꯕꯤꯕ ꯄꯥꯝꯕꯤꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ, ꯂꯤꯡꯗꯨꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ, ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ꯫ ꯊꯦꯡꯛ ꯌꯨ꯫